Sipur amadi Kangpokpida Banchathari, Ngarang Bishnupur District Fubala da Laurang Suduna Libaning Thousand Biren Koba Hal Amakuki militant sing na Nomay Kablak Padagi Sokraba Matung, Manipur Police amadi Central Security Forces Kapun Makutpu Amana Fubala Gataina Balaiba, Launching Manbi, Hijack Lok Chingkong da Tibo Humbagi Tabakcha Taba Matamda Kuki militant sing na Security Forces Tamna attack Taurakpada Security Forces sing na Handuna Nomay Kamna Bagi Tawdok Ahal Oirabi Kuki Jo Community Ginupi Amalaki Dabagi Wahau da Yaning da Bafong Doktuna. Kotu amasung ITLF na Churachandpur amadi Kangpokpi district ta banchathari banasina maram oiduna National Highway to Imphal Dimapur amasung National Highway 37 Imphal Jirbam lambida gari chena kidrei pamdaba thodok sing thoktana bagi damal security ga henba team thajinduna highway asi ngak senbagi thabak paikhatli थासी की तरह नीथोईगी नुक्तिलपुंग अमा खरा हेलकपद लंदन की गेटविक एयरपोर्ट लमथुंगपुंग ओयरनबगी दमकता गुजरात के अहमदाबाद लेबा सरदार वल्लभभाई पटेल इंटरनेशनल एयरपोर्ट की पैसेंजर चनी कुंथ्राग नीथोई पुदुना पाइखत की एयर इंडिया की फ्लाइट नंबर AI 171 दा यावखिबा पायलट अनि अमसुंग क्रू मेंबर तरागी मनुंग दा यावखिबा थबाल अवांग लेखाई दगी क्रू मेंबर कोंग्राई लाकपम nganthoi सही कुनिथोई की हक्सांग ngarang नुमिदांग अथेंग फावबद मसक खंगदोक पंगमदबदगी ngasi mahaki apokpa के नंदेश कुमार एलाइस इसा इम्फाल थादोखिदुना अहमदाबाद थुंखरे के नंदेश कुमार की मयाम केसना तुमबना पाउजे असिदा हाई लेबक थिबा थौदोक असि हेक थोखिबगा लेखिद्रबा मियुसिंगी मसक खंगदोक ngamnabagi dabakta magi pokminaba masin manau sing दगी DNA टेस्ट तौनब सैंपल लौखिबनी मसिगी दमकता लेखिद्रबा nganthoi pokminaba mase के गीतांजलि थौदोक थोखिबा नुमित का थंगनबा मथंगी नुमित जुन तराग हमदोइदा अहमदाबाद थुंखिबनी महान मफम मदुदा हेक थुंबगा nganthoi gi haksang मसक खंगदोक ngamnabagi दमकता मंगोंदगी DNA टेस्ट तौनब सैंपल लौख्रबनी अदुबु ngarang numidang अथेंग फावद खंगदोक पंगमदबदगी पोकमिनबा मसेदगी लौखिबा सैंपल अदुदा खुदोंसादबा खरा मायोकनरपदगी महाका पोकपा के नंदेश कुमार अमसुंग अपोकपी कोंग्राई लाकपम ओंबी मालादगी अमुक हना सैंपल सिंग लौनबा लाकु हाइरखिबनी अदुबा nganthoi अपोकपा नंदेश कुमार दिंगसी इम्फाल थादोखिदुना नुंगथिलपुंग मरी किम 35 रोम तारकपदा अहमदाबाद थुंखरे महाक हेक थुंबगा पंथदना DNA टेस्ट तौनबगी सैंपल लौखरे मंगोंदगी लौबा सैंपल अदुदा लेखिद्रबा म्यूसिंग हक्सांगदगी लौबा सैंपल गा सानाब्रा हाइबदु येंगदोरिबनी अदुबा nganthoi अपोकपी मालादी अहमदाबाद सटखिद्रे सैंपल रिम्स लौरगा सैंपल अदु ओइना पुरगा सटख्रे ngasi nungtin नंदेश कुमार ना मफम अदुदा हेक थुंबगा महक अमसुंग महकी लोइनबीगी DNA की सैंपल सिंग अहमदाबाद की सिटी हॉस्पिटल की अथॉरिटी द खुसिन नखरे लेखिद्रबा मियोइसिंग मसक खंगदोक नंगबिदंग मखोइगा नकनबा इमुंग मनुंग मियोइसिंग दगी सैंपल लौरगा येंगबगी थबुक असि यामद्रबद पुंग हुमद्रागा निथोइ चंगी हाइरि अदुम ओइनमक लेखिद्रबी nganthoi थेंगलबदा ngasi nungyai matung natragan hayeng ayu angan phawbagi manungda khanglaba yana leire nganthoi gi haksang masak khangdokpada khudongsa daba khara leibadagi thengthariba asigumna thawdok asda lekhidraba mumbai dagi mi amagi so ahan balauba DNA gi sample da masak khangdokpa ngamdabadagi amuk hanna lobagi tabuk sathaki hairi hauji ahmedabad nganthoi gi apokpa amasung mahaka samina kiba mi ani nganthoi gi maseng gitanjali yauna imung gi miyoi sing ahmedabad airport ma khoina piba ka da leiduna nganthoi gi haksang masak khangdoktuna sinnarak pangai duna leiri hairi amarom da thodok adu da passengers ani ga ni phu ga ni thoi tongkhra su flight adu gi seat number 11A da phamba ramesh Biswakumar Kauba miyoi amma hingkhongkhibani aduga miyoi sani ga ni phu ga mathoi leikidabani masigi mathakta flight aduna थोमजिन किबा BJ मेडिकल कॉलेज के हॉस्टल साक्साबा याउन लैखिबा कॉलेज अदुके महिरोई डॉक्टर सिंह याउन थौदोक अदुदा लैखिदबा मियोई मसिंग सनीगा हुमद्रा सुख्रबनी अदु पुन्ना लैखिदबा मियोई सनी हुमद्रागी मनुंगदा ngasi ukpung taraga ma 3 minute nipuga mangarom tarak pa phawbada miyoy sani kungi haksang sing masak khangdok pungam khibaga loinana miyoy sani ani haksang sing makhoi gi imung manungi miyoy sing da khusin nakhre hairi Mayang Imphal Police Station kilometer ani rom damak lapna leiriba sabung company te leiba ibada wangbrin harauba ngasi nungthil hauradun numidang phawada lai lamthokpagi thorom pangthokpagi lambida mina sikna saina ngamdana tilingai dai sarakta gari tungduna lakpa miyoi khana lambida miyoi khar fazadaba wahi wata ngang saklami haibagi wahauda irang haurakre police na irang adu laksina ba hona bada nongmai amasung tear gas cell sing kapkhre fazadaba wahi sing hairamba miyoi sing adu police station na sensin khebani haiduna irang haurakliba miyoi sing मखोइद सिनगदबनी हाइदुन डिमांड तौरपदगी पुलिस न लक्षिनब होनखिबनी हाइरि पुलिस की माइकेदगी इरांग लक्षिनब होनरपद मियोइ खरसु फजनखिबदगी अमुक हन्ना नकल अनिगी मरकत उंखनब साउथोरकी अदुम ओइनमुक अहेनब सिक्युरिटी फोर्सिंग थोमजिलक्तुनु मियाम अदुबु तानखाइदुन लक्षिनब होनखि हाइरि थौदोक असिदा सोगापन यावबगी पाउ फंखिदे ईरान क्लस्टर बॉम्ब यावब मिसाइल कया मरुम कापसिलखरे ईरान अमदी इजराइल की मरकता सोकनरिबा लान नोंमगी कंखलकपगा लोइनना इजराइल द क्लस्टर बॉम्ब यावब मिसाइल कया मरुम ईरान कापसिलखरे हाइना एजेंसी की पाव मन हाइड्री लेबानी की लांदा क्लस्टर बॉम्ब सिजिनब हंदक हानबनी हिरम असगी मतंग द इजराइली मिलिटरी न हाई चौराकना माइल 3 किलोमीटर 8 वांगब मफम द मिसाइल की वारहेड हांगदोकलगा मदुदा यावबा
cluster bombsing thadarakibani. Hauzik faubagi oina Iran gi attack aduda misimina yaubagi pau fangdri. Prime Minister Benjamin Netanyahu na Iran gi hospital attack chatharikibagi matangda matik chaba pau kumpiduna laman kumna bathorang lokale haina mamangda lauthokpa leikrabani haina pau sina makatari. Israel amasung Iran gi war asina ahum subalan jaw bartan tawbagumna thokhale Xi Jinping Hauzik Israel amasung Iran ga thengnariba akan balana sina maram oiraga India amadi achai malem gi leibak astrologer singna third world war thoklaba yai haina panariba chairak asida Israel gi thawongbo akan mamong da yaningdaba phongdokladuna malem gi khwaidagi lan gi lamda mangjil thariba China amasung Russia na Israel bo akan mamong da yaningdaba phongdokre China gi president Xi Jinping amasung Russia gi president Vladimir Putin na ngasi personal oina phone tawduna wari sanakiba amada Israel na Iran gi mathakta hujik chathariba attack adu yamna kanna condemn tawna ki haina agency gi pauna phongdogli pau sin hai michang oriba leba ani gi maikai digi phongdorakpada Israel gi khongthang sing adu United Nations ki charter amasung international law gi kanglon kaya thugai bani hairi wafam asi Russia gi president Vladimir Putin ga naknaba wangangloi uri Usakov na pau gi agency amada phongdokhi bani Amarom China ki President Xi Jinping na khudakta attack lemnaba Israel da warning tawkre. Israel na kapsilakba leptriba makai wari sanaroi Iran gi airspace hangdoktuna India gi mhairoi sing puthorakadauri. Israel na kapsilakba leptriba makai nuclear program gi matangda wari sanaroi haina Iran na phongdokre. US ki President Donald Trump na lana silosinaba Iran na US ka wari sanaduna nuclear deal tawnaba mathau tai haina phongdokhibani. Israel na kapsilakliba makai nuclear program gi matangda wari sakhiroi haina Iran na phongdokhibasisu. US की policy da ahong bapurak payai hairi adubu President Donald Trump na Israel amadi Iran gilan sida United States ki khud yawgadra natraga yaroidra haibadu chayol amagi manungda khangani haina phongdoki balaikre chairak sida Israel na Iran gi military base yauna khulai shafam facility kaya da landa chathari Iran so haukiba hingda misal kaya sijinaduna Israel da landa bada micham naiba apartment kaya aka toithoki Iran gi foreign minister Abbas Araghchi ga Europe ki foreign minister singa Geneva da unaduna wari sagadauri wari saba asida Europe ki luchingba singna Iran gi nuclear program gi matangda diplomatic oiba solution ama purakpa ngamnaba tharangni hairi amarom da Israel amadi Iran gi lanwasi inongmano magi kansilakpaga loina na miyoi kya chenthorokba leptri Iran gi airspace matam khara hangdoktuna India gi mahairoi singsu puthokadauri hairi Iran gi photo nuclear plant America gi tan taraga humdoi 0.6 lumba bunker buster bomb GBU 50 ke 7 fawba thugaibu ngamloi report Israel gi mayokta suti amadi Hezbollah Iran gi mating panglakpa yana laikre Iran gi photo nuclear plant America gi matik mayai leire hariba ton 13.6 lumba bunker buster bomb GBU 57 fawbuna thugaibu ngamgani haiba America gi President Donald Trump na thajaba leitre adubu report asigi matung ina ton 13.16 lumba bunker buster bomb GBU 57 thatarbadi Iran gi photo nuclear plant mapung phana thugaibu ngamdrabasu phana yamna dimang takpa yai hairi photo nuclear plant asi Iran gi Kom city da leiba asoba sing amagi leinung da saurakni meter mautra luba mafam da sabani maram aduna Iran gi photo nuclear plant mapung phana thugai gi herbadi tan taraga 0.6 lumba bunker buster bomb GBU 57 kaktana tana makhal kaya gi asoba bomb kaya thaba mathau tagani hairi numit nipani sujalaga Israel amadi Iran gi lan asida maikai ani makta paksan namangata kaya thok narabasu lan lepagi mami uba phangtri Israel gi damakta misang kaya songthoroklosu Iran gi damakta de hauchik phawa phongna support torokpa leitri hairi adumakpu terrorist group ni hairi Hezbollah amadi Houthi ni Iran da mateng panglakpa yana lakre loinana China amadi Russia Iran da sul landanaba Israel da haiki badi laikre adubu lan asida Iran gi misang da lepkani haibana sapsaba phongdorokpagi leitri adubu leibak animak Iran gi maikai jadi leiri hairi Iran da landarakpada miyoi lising nipan lomgi yum kai mang takan kre compensation ke application lising kuntra lakre Israel gi attack ki sapsaba pau khompira duna Iran na Israel gi tongan phom sing da matuk miyai leraba missile kaya kapsilakpada gi hojik phawbo gi manung da Israel da miyoi lising nipan lomgi yum kai mang takre Iran gi attack ta mang takraba property sing gi compensation pibina ba Israel gi government application 30,000 lom tharakre hairi loina Iran da kapsilakiba missile da Israel gi asoba hospital amasung ahum mapung phana manghan takhan kre Report amagi matung ina Iran ga sukna riba lan asida nong makakta Israel na lupa crore lising taruk lom khas tauri public property kaya mang tak liba asi tharaga di senfam astagi yam hilakani lan asina maram oiraga Israel gi hana sahi asida GDP growth cha da 4.3 oiramba adu hantharaktuna 3.6 ta hantharakre Israel gi defense budget asi 2025 gi oina billion dollar 31 rom oibana leibak asigi health amadi education sector da asoba saitheng phangli hari Kuki sing na ngarang maitai da landarakliba du khudaktagi Central Force na tana daba amadi khulai thadaba haibasi laibak thibani
Aduna Erang asi asum lehelaga Manipur si tokai leiba manaba Manipur da makha tana leheningba kharana chak thinduna Erang asi lehenduna political interest ta Manipur gi tangdu leita ba thugaiduna ingtapa hanjulakna ba seliba pumnamak thugaiduna charangna ba leheningba kangbu kharana tawra bra haiduna Inner Manipur gi MP Bimol koijamna phongdokre fubala maning labukta lomi ama ngarang numi ungba matung pung hunga minute 10 rom tarakpada kuki singna nongmaina kaplambagi thawdo adugi matangda fubala gi miyam na ngasi Manipur gi governor IGP DC Bisnupur na chingba law and order gi makok thongba miyoi sing fubala da laklaga ngarang gi thodok thokpham yengsinaba amadi akanba security gi lomi sing akpi senbina ba haikhiba dugi matung ina ngasi MP Bimol koijam Manipur gi IGP Kavif K DC Bisnupur SP Bisnupur laktuna thodok thokpham High Canal da koina chatuna yengsin khongchatta MP Bimol koijam na wafam asi phongdokhibani Professor MP Angomcha Bimol koijam na makha ta na hai taseng na hairabada buffer zone haiba amata leite kanagumba khara na panghaida haibani asengbadi High Canal gi mathaklom thangba chinglomda meter 400 rom changsilaga lawgi thabak suba yare haiba fawa leirabani adubu ngarang tholiba sidi High Canal asigi nongpok thangba sarukta masagi lawfamda thokpani aduga amatna thokliba thawdo asiga nakna mafam asida duty tariba Central Force ki bunker amagi hek manakta gi kablak khibagi mawongni masidi tasengna makoina retaliate tawfam thokpani aduna Higher of the Labour Central Force singa ground level the Lairiba Central Force singa gi marakta kari leirigi haibasini loinina ground the Lairiba forcing asina chahi ani helaba Erang asida ngasi fawbada response tawdabagi mawong ama Lairiba si kari dagi thokliba no haibasi miyam hangpham toi Indian Army haibasi malem gi oina maming leiraba well trained tawraba force amani aduna ngarangi tawriba thawong asidi mafam asida Lairiba police personnel amada tainaba yaroi taseng na hairabada hana leiramba CRPF Sigi ek haiduna leiramliba ek aduda Section 131 gi matugina thoklakpa thawdok khudingda DC gi permit yaudana mafam aduda leiramliba command amana hekta ek toba yai haiduna authorized tawduna leiribani aduna Central Force na mathak thongbagi order fangde haibasi hairidabani matam aduda High Canal da ngaklamba Central Force oigera hojik ngakliba oirabasu mafam aduda company commander ni khangde magi unit adugi operational area da public property thugairakpa law and order da thugairakpa kaya thoklabadi maduda thodang law haiduna makhoi leiribani ngarang da natana chahiani halaklaba Erang asida tangdu leita bakai dana bangakliba Central Force singna tawdana lakli adubu ngarang karamna thawdo asi thokhibano masi aikhoina hangpham thokpani loinana ngehak ki oina ngak thoknaba taunaba hotnarakpada changse loisi makhoida thodang lawdrabadi manakta mathakta leiriba singi khut ama yaurabra haibase hangpham thoi asigumba thodok tholakpa matamda aikhoibu namkhainaba namthaningba amadi maithiba piningba kharana aikhoibu maikai amada oina punaba hotna haloidabani aduna Manipur state asi fail oiraklibani police court army na chingba leirliba asi miyam micham bungakna balairibani adubu masi loina fail oire haiduna lawba yare masida political gi akhuba tongan ba miyeng ama yaure miyam bulana lamjingba tawhandabaga loinana miyam nasu official singda action lawdribagi maram karino haiduna hangadabani masida right to life fanghanduna furuf khudingnam amaga pulaga rule of law gi makhada hingba aduni pamnaribasi Masi ohelaktraba haibadi politically karigumba game ama sanarabra haibasini masidi life attempt ni laibak phabadagi lawmi ahal adu hingobani asigumba asi thoktanaba official singna thabak lokotpa mathautai hana laukthokibagi matung ina karigumba governor IGP DC Bisnupur na chingba laktuna yengsindrabadi tidim lambi thingba yauna akan makhongjang changsinaba haikhiba dugi matung ina ngasi Bisnupur district ki tongan baluf kaya na Fubala market set mifam ama supang tuna governor IGP DC Bisnupur lakpangai naki tungda MP Bimol koija Manipur gi IGP DC Bisnupur SP Bisnupur lakpadagi miyam gi khongjang adu pungani fawa yaithok tuna leiki maru oiba miyoi sing laktuna thodok thokfam da Fubala miyam gi representative yauna koina chatuna yengsin ki tungda IGP DC Bisnupur SP Bisnupur ga khongjang changsin na ba sem sariba miyam ga unaduna wari sanaki IGP DC Bisnupur amasung SP Bisnupur tatkraba matung miyam gi oiba mifam ama amupang thokhi ngasigi mifam adu loiraba matung Fubala miyam gi mahut siladuna ningthaujam Bumeshwar kauba miyoi amana pawmi singda hai Manipur gi IGP Kavif K na thodok thokfam adu da hakthengna na yengsinkhre loinana numit 3 ni gi manungda inquiry report pikhalang na batha khangalak lei loinana High Canal gi mathak thangba saru khara low panba yanaba tharang tawrgani loinana ahenba security ki section tharang lawkhatlagani haina thajaba piramle DC Bisnupur na asokpa miyoi adugi compensation pi na bhonaragani haibagi thajaba piramle loinana low panba yanaba ahenba security ki section tharang lawkhatnaba tawrgani haina thajaba piramle loinana ngasi Fubala da tidim lambi thingba yauna tongan ba khongjang changsilagani tawramba adu mari leinaba singna miyamna
पाम्बसिंग थबक्तो ओंथोक्लबा थाजबा पिरमलबनिना खोंजंग मतम खरगी ओइना हंदोकले लोइनना मियामना लौखिबा वारेपसिंग अमदी यानाखिबसिंगी मनुंगदा थोखरिबा थौदो असि यामना हक्चिना लौबगा लोइनना सेक्युरिटी की पल अहुम लालगा तौरकपा एटेक ओइबदा नुमित 9 गी मनुंगदा मरा लैबसिंग दंदी पीबगा लोइनना एनक्वायरी रिपोर्ट मियामदा पीबा लोइनना हौजिक लौ उबा यादना लैरिबसि लौ उबा याननबा हाना डिप्लॉय तौदुना लैरिबा सेक्युरिटी सिंग चिंग खोंगदा नुमित 5 गी मनुंगदा होंगतलगनी मखाता नंगाक्लिबा सेक्युरिटी सिंग असिना मियामबु निंगथि नंगाक सेनबदा थाजबा हेनबा मैजिस्ट्रेट की खुथांगदा मिलिटेंट सिंग सूट एट साइड के ऑर्डर अमा यावहनबा सोकलिबा मियोय असिगी ओइना महाके सोकपसिगा ख्वाइदगी चानबा कंपेंसेशन अथुबदा पीबा हाइबसिदा करिगुम्बा यानदबा थोकलबदी लौमीसिंगना मसागी लौफमदा याबा यावदबा थीदना लौ उबा चंगबा हाइनसु यानकी थबकसिंग असि नुमित 5 गी मनुंगदा थबक ओइना पांगथोक्त्रबदी खोंजंग चंगसिलकपा याइ हाइखि।